ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯗ ꯁꯟꯖꯤꯠꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯦꯛ ꯍꯪꯕꯤꯔꯛꯄ ꯏ ꯁꯤꯝ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯗꯤ ꯏ ꯁꯤꯝꯒꯤ ꯃꯃꯤꯡꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯗꯤ ꯏꯝꯕꯦꯗꯦꯗ ꯁꯤꯝ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯤꯝ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯁꯣꯞ ꯁꯤꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯚꯔꯆꯨꯑꯦꯜ ꯁꯤꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯝꯅꯣ ꯍꯥꯏꯕꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯝꯒꯤ ꯂꯣꯡ ꯐꯣꯝꯗꯤ ꯍꯥꯟꯅꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯃꯣꯗꯨꯜ ꯍꯥꯏꯕꯅꯤꯀꯣ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯁꯤꯝꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯈꯠꯄ ꯑꯃ ꯄꯥꯏꯔꯝꯃꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯁꯤꯝ ꯍꯩ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯃꯥꯏꯀ꯭ꯔꯣ ꯁꯤꯝ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯦꯅꯣ ꯁꯤꯝ ꯍꯥꯏꯅ ꯌꯥꯝ ꯄꯤꯛꯁꯟꯕ ꯑꯃ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯗꯅ ꯃꯁꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝ ꯀꯛꯅꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯦꯟꯅꯕꯗꯣ ꯑꯩꯒꯤ ꯁꯤꯝꯁꯦ ꯍꯥꯟꯅ ꯅꯣꯔꯃꯦꯜ ꯍꯥꯞꯄꯝꯕꯗꯒꯤ ꯅꯣꯔꯃꯦꯜ ꯑꯃꯨꯛ ꯆꯠꯅꯔꯛꯇꯕ ꯃꯇꯥꯡ ꯑꯗꯒꯤ ꯃꯥꯏꯀ꯭ꯔꯣ ꯍꯥꯏꯅ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯛꯊꯠꯂꯛꯄ ꯃꯇꯥꯡ ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯦꯅꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯝ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯊꯦꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯦꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯍꯥꯏꯔꯤꯁꯤꯡꯁꯤ ꯅꯠꯇꯕ ꯏ ꯁꯤꯝ ꯍꯥꯏꯅ ꯑꯃꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯝꯁꯤꯡꯁꯤꯗꯤ ꯁꯤꯝ ꯆꯞꯄꯅꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯝ ꯊꯦꯛꯄ ꯍꯥꯏꯗꯅ ꯑꯃꯅꯦ ꯑꯗꯨꯒ ꯁꯤꯝ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯅꯁꯨ ꯆꯪꯉꯤ ꯁꯤꯝꯁꯤ ꯌꯦꯡꯉꯣ ꯊꯕꯛꯇꯨ ꯌꯥꯝ ꯌꯥꯝꯈ꯭ꯔꯦꯕ ꯁꯤꯝ ꯇꯥꯟꯊꯣꯛꯅꯕ ꯊꯦꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯆꯞꯄ ꯍꯥꯏꯗꯅ ꯃꯁꯤꯗ ꯃꯌꯥꯝ ꯃꯨꯟꯅ ꯑꯝꯇ ꯈꯟꯕꯤꯌꯣ ꯍꯥꯏꯗꯤ ꯁꯤꯝ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯝ ꯍꯥꯏꯁꯤ ꯌꯥꯝ ꯄꯤꯛꯄ ꯗꯤꯚꯥꯏꯁ ꯃꯈꯜ ꯑꯃꯅꯤꯀꯣ ꯀꯣꯟꯇꯦꯛꯁ ꯈꯔꯅꯤ ꯆꯤꯞ ꯃꯉꯣꯟꯗ ꯃꯦꯃꯣꯔꯤ ꯈꯔ ꯈꯛꯇꯅꯤ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯄꯥꯔꯠꯁꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯃꯁꯥꯁꯤꯗ ꯌꯥꯎꯍꯟꯕ ꯌꯥꯗꯕ꯭ꯔꯥ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯅꯕꯒꯤ ꯑꯁꯤ ꯐꯣꯝ ꯊꯥꯖꯤꯟꯅꯔ ꯂꯧꯊꯣꯛꯅꯕꯒꯤ ꯇꯥꯟꯊꯣꯛꯅꯕꯒꯤ ꯍꯥꯏꯅ ꯂꯩꯔꯤꯗꯨ ꯐꯣꯟ ꯃꯁꯥꯁꯤꯗ ꯁꯥꯔꯒ ꯌꯥꯎꯍꯜꯂꯛꯄꯗ ꯀꯌꯥꯝ ꯀꯥꯏꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯣꯛꯑꯦ ꯃꯇꯝ ꯑꯃꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯁꯩ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯃꯤ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠꯄꯨ ꯑꯣꯏꯒꯦꯔꯥ ꯚꯤꯗꯤꯑꯣ ꯀꯦꯁꯦꯠ ꯍꯥꯏꯗꯅ ꯑꯗꯒꯤ CD ꯗꯤꯛꯁ ꯍꯥꯏꯗꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯇ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯤ ꯀ꯭ꯂꯣꯠ ꯁ꯭ꯇꯣꯔꯗꯒꯤ ꯂꯣꯏꯅ ꯂꯧꯊꯕ ꯌꯥꯔꯦ ꯏꯁꯩꯕꯨ ꯑꯣꯏꯒꯦꯔꯥ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯁꯝꯖꯤꯜꯂꯛ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯆꯤꯊꯤ ꯊꯥꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯣꯏꯊꯣꯛꯅ ꯍꯥꯏꯗꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯇꯅ ꯆꯤꯊꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅ ꯍꯧꯖꯤꯛ ꯁꯝꯅꯔꯦ ꯋꯥꯠꯁꯑꯞꯇ ꯃꯦꯁꯦꯖꯇ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗꯒꯤ ꯂꯣꯏꯅ ꯁꯝꯖꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯝ ꯍꯥꯏꯕꯁꯤꯗꯤ ꯍꯥꯞꯇꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯍꯥꯏꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10 10 ꯃꯃꯥꯡꯒꯤ ꯐꯣꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯉꯁꯤꯗꯒꯤꯅꯆꯍꯤ 10 10 ꯃꯇꯨꯡ ꯆꯍꯤ 100 ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯐꯣꯟ ꯑꯣꯏꯒꯦꯔꯥ ꯁꯤꯝ ꯍꯥꯏꯁꯤꯗꯤ ꯍꯥꯞꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜ ꯑꯥꯏꯐꯣꯟꯒꯤ ꯑꯩꯈꯣꯏꯒꯤ iPad ꯁꯦꯔꯤꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏ ꯁꯤꯝ ꯍꯥꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯝꯁꯪꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯈꯔꯗꯁꯨ ꯍꯥꯏꯗꯤ S3 ꯒꯤꯌꯔꯗꯁꯨ ꯃꯈꯣꯏꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯃꯃꯥꯡꯗꯁꯨ ꯐꯪꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯊꯦꯡꯒꯅꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠꯁꯤꯁꯨ ꯑꯗꯨꯝ ꯐꯪꯖꯩ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯩꯗ ꯏ ꯁꯤꯝ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯅꯤ ꯏ ꯁꯤꯝ ꯑꯩꯈꯣꯏꯅ ꯁꯤꯝ ꯀꯥꯔꯗ ꯑꯃꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯁꯤꯝ ꯀꯥꯔꯗ ꯁꯤ ꯑꯩꯈꯣꯏ ꯍꯥꯔꯗꯋꯦꯌꯔ ꯃꯈꯜ ꯑꯃꯅꯤꯀꯣ ꯍꯥꯔꯗꯋꯦꯌꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯌꯥꯎꯔꯦꯅ ꯈꯜꯂꯁꯦꯕ ꯍꯥꯔꯗꯋꯦꯌꯔꯁꯤ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯏꯕ ꯑꯃꯨꯛ ꯔꯤꯔꯥꯏꯠ ꯇꯧꯕ ꯌꯥꯕ ꯑꯃꯨꯛ ꯗꯤꯂꯤꯠ ꯇꯧꯕ ꯑꯃꯨꯛ ꯔꯤꯔꯥꯏꯠ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯍꯥꯔꯗꯋꯦꯌꯔ ꯃꯈꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯒꯤ ꯑꯣꯏꯕ ꯍꯥꯔꯗꯋꯦꯌꯔꯁꯤ ꯁꯤꯟꯗꯣꯛꯑꯗꯤ ꯍꯥꯏꯗꯤ ꯁꯤꯝꯁꯤꯗꯩꯗ ꯌꯥꯎꯔꯤꯁꯤ ꯀꯔꯤꯅꯣ ꯑꯝꯇꯪ ꯌꯦꯡꯁꯦꯕ ꯁꯤꯝ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯁꯤ ꯁꯨꯞꯅꯒꯤ ꯗꯦꯇꯥ ꯈꯔ ꯈꯛꯇꯅꯦꯕ ꯈꯖꯤꯛ ꯈꯛꯇꯅꯦ ꯑꯩꯈꯣꯏꯒꯤ IMSI ꯅꯝꯕꯔ ꯑꯩꯒꯤ ꯀꯟꯇꯦꯛꯁ ꯅꯝꯕꯔ ꯈꯔ ꯈꯛ ꯑꯗꯨꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯗꯦꯇꯥ ꯈꯔ ꯈꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯁꯤꯗ ꯄꯨꯔꯥ ꯐꯤꯠ ꯇꯧꯔꯒ ꯁꯦꯝꯃꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯅꯧꯅ ꯔꯤꯁꯥꯔꯆꯔ ꯀꯥꯡꯕꯨꯅ ꯍꯣꯠꯂꯛꯄꯗꯒꯤ ꯈꯪꯉꯦ ꯃꯗꯨꯗꯤ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯃꯛ ꯑꯩꯈꯣꯏꯅ ꯁꯝꯖꯤꯟꯕ ꯇꯥꯔꯒꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯄꯨꯔꯥ ꯑꯣꯏꯅ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯝ ꯍꯥꯞꯄꯒꯤ ꯁꯤꯝ ꯂꯩꯕꯒꯤ ꯁꯤꯝ ꯇꯥꯟꯊꯣꯛꯄꯒꯤ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕ ꯁꯤꯡꯁꯤꯁꯨ ꯍꯟꯊꯔꯅꯤ ꯑꯗꯨꯒ ꯁꯤꯝꯅ ꯀꯜꯂꯤꯕ ꯃꯐꯝꯗꯨꯁꯨ ꯃꯣꯕꯥꯏꯜꯗꯒꯤ ꯄꯤꯛꯁꯤꯟꯕ ꯌꯥꯔꯗꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯍꯦꯟꯅ ꯃꯥꯒꯤ ꯃꯐꯝ ꯀꯟꯕꯗꯨ ꯋꯥꯠꯂꯕꯅꯤꯅ ꯄꯥꯁꯜꯍꯜꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅ ꯂꯩꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯁꯤ ꯖꯤꯑꯣ ꯄꯥꯏꯔꯝꯕꯗꯒꯤ ꯏꯌꯥꯔꯇꯦꯜ ꯑꯣꯏꯅ ꯄꯥꯏꯅꯤꯡꯉꯦ ꯏꯌꯥꯔꯇꯦꯜ ꯄꯥꯏꯔꯝꯕ ꯃꯤꯁꯤꯡꯅ ꯑꯩꯗꯤ ꯖꯤꯑꯣꯗꯣ ꯍꯣꯡꯅꯤꯡꯉꯦ ꯑꯗꯒꯤ ꯕꯣꯗꯥ ꯄꯥꯏꯅꯤꯡꯉꯦ ꯑꯗꯒꯤ ꯑꯥꯏꯗꯤꯌꯥ ꯄꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯃꯥꯒꯤ ꯁꯤꯝꯁꯤ ꯂꯩꯁꯟ ꯊꯣꯛꯑꯒ ꯍꯦꯛ ꯂꯪꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯕꯤ ꯑꯗꯨꯒ ꯍꯣꯏꯅꯦ ꯑꯃ ꯍꯦꯛ ꯂꯩꯗꯨꯁꯨ ꯐꯔꯛ ꯇꯧꯗꯅ ꯁꯨꯝ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯤꯝꯗꯨꯗ ꯑꯗꯨꯝ ꯈꯥꯡꯉꯒ ꯄꯥꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ 이 ꯁꯤꯝ ꯍꯥꯏꯁꯤ ꯂꯥꯛꯄꯗꯒꯤꯗꯤ ꯍꯥꯏꯔꯤꯁꯤ ꯂꯩꯔꯣꯏ ꯃꯁꯥꯃꯛꯇ ꯃꯥꯅ ꯑꯣꯟꯅꯤꯡꯕ ꯁꯤꯝꯗ ꯍꯥꯏꯗꯤ ꯑꯥꯏꯗꯤꯌꯥꯗ ꯑꯣꯟꯒꯦꯔꯥ ꯖꯤꯑꯣ ꯄꯥꯏꯔꯝꯃꯤꯅ ꯑꯥꯏꯗꯤꯌꯥ ꯄꯥꯏꯔꯝꯃꯤꯅ ꯖꯤꯑꯣꯗ ꯑꯣꯟꯒꯦꯔꯥ ꯖꯤꯑꯣ ꯄꯥꯏꯔꯝꯃꯤꯅ ꯏꯌꯥꯔꯇꯦꯜꯗ ꯑꯣꯟꯒꯦꯔꯥ ꯏꯌꯥꯔꯇꯦꯜ ꯄꯥꯏꯔꯝꯃꯤꯅ ꯍꯦꯛ ꯑꯦꯅꯤ ꯁꯤꯝ ꯑꯃꯗ ꯂꯣꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯁꯤꯝ ꯃꯈꯜ ꯑꯃꯅꯦ 이 ꯁꯤꯝ ꯍꯥꯏꯔꯤꯁꯤ ꯑꯗꯣꯝꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯁꯤꯝꯗꯨꯗꯒꯤ ꯑꯣꯟꯊꯣꯛꯅꯤꯡꯉꯦꯅ ꯈꯜꯂꯁꯦ ꯗꯨꯀꯥꯟꯗ ꯆꯠꯅꯗꯣꯔꯤꯕꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯝ ꯀꯥꯔꯗ ꯍꯥꯏꯁꯤ ꯑꯣꯏꯔꯒꯗꯤ ꯃꯁꯥꯒꯤ ꯐꯣꯟ ꯃꯅꯨꯡꯁꯤꯗꯩꯗ ꯌꯥꯎꯖꯔꯛꯄ ꯍꯥꯔꯗꯋꯦꯌꯔ ꯃꯈꯜ ꯑꯃꯅꯦ ꯔꯤꯔꯥꯏꯠ ꯇꯧꯕ ꯌꯥꯕ ꯑꯃꯨꯛ ꯀꯛꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯀꯛꯄ ꯑꯃꯨꯛ ꯍꯥꯟꯕ ꯑꯃꯨꯛ ꯀꯛꯄ ꯑꯃꯨꯛ ꯍꯥꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ
hardware makhal amne adu araga de adom na IC Jio param de idea do on ge ade idea param mina Jio do on ge hay matam da dom dukan da suksa chatna roi internet da dom phammaga isana aigi ID password aigi ID code authentication tawraga dum loiro poni adom authentication tawra matung da mo khoi dagi password ID adagi magi tongana OTP lakani la ama tamda adom na sinage khaliba sim dugi application ma hapirani phone da aduga moina makhoina tharai bo OTP du mention berga loire confirm moire adom na owning iba sim du mo on ya sini thabak yam sam aduna simbo on thangam jin tawba amade agi contact na singba mangba khot gi chance aduk matik name laba yamna thabak si samjil laba adugumba process makhal ma oidaribne adugumba sim makhal ma oidaribne eSIM India damakti yorakti hari eSIM card adubu eSIM card ki hariba process mak chana ba horga du adugumba device singi kano di company laptop kre aduga India I wang ma top lam singa de hariba eSIM card simak hojik chana ba hore hari eSIM card haibisigi concept si yamna phajaba khoi plastic na saba sim do hojik di pur ka chana roi phone massage da dum yaurga leiraba adugumba magi hardware makhalam ni ekoina kathaning matam da kathat be aba anauba amamu rewrite tawbe aba adugumba hardware makhalam ni hengadari aduga mana adongi phone si ta horen khalasini adom phone si ta hore aba adom sim su yaure sine adu hujiki hariba eSIM card sidadi phone si ta ho matam da so adomna anauba phone am lei matam da adom si nagiba login ID amadi password to mention biraga hanagi sim du yawgi ba information khudi mak nauna hapka riba phone sida haidi nauna ina leirak ba phone sida ina login ID amadi password to dang login daw matam da aina hana siginagi ba sim dugi information khudi mak loini yawrakani haibsine masi yamna luba rocket science amanate chamcham ba khogi aikoina sim du tawramba thabak to ichamchamna aikogi phone du ni yahongi bani ports adu hardware si rewrite taw ya baina mamang de panjar sim na lawramba mathau do mak sim du da leiriba magi storage amadi magi reset tawnana ba magi data clock hairiba sing amadi aigi contact sing save tawnana ba yawrum liba mafam du mak phone sida saw da yawhon mani phone sigi manungda tongana khona sim card haina leina rubai mathau ta handa bagi wan masi khwaidagi nungai bamna sim je amukta da aisi idea ai boda ai Jio adagi Airtel Yarsen haribu khudi maksida aisi register tawbe ya punna da aduga aina nungai ba ma khanjaba ya aina punna duda aina register tawra loin thammani aduga aigi Jio gi organa sigi registration number ji sineko adagi aigi Airtel gi organa aigi ID login ID amadi password si sine ko khangbiraga Jio sin amadi Jio network ngai thar de adom chombi ba adi Airtel sin amadi Airtel gi network ngai thar si jaga si ai idea gi network ngai idea gi ai gi password amadi ai gi login ID amadi password to sin adom na chombi ba sumaine security so automatic oire aingonda phone number manghini haibagi aki bsulo leiroi kari gi data khudimak loina ai gi login ID amadi password to sin abada sum phone amada oigera atopa ai yumda phone ji kaung le hore phare ai imana bagi dai challe ai phone ji yaur hodren tra phone ya gi tra phone ta hore imana bagi phone du da ai gi login ID du tha mention biraga ai gi sim du on be ya magi phone da su sa mana so magi login ID amadi password to hapsin jaraga magi sim du mak on ja be ya sumana nungai na sin na bagi adu gum concept amani eSIM hari basi masih security so aduk matik high oigani hari koiro India si ora ani pithribi pumada masina punna occupy tawsin yarni haiba khangai singna haiba mod ki matungina masimana haibi nungai su yam aduga phone gi magi size su pixel hanbada hena mateng pangani hari haidi pasan hanbada sim gi hariba sim na lawram liba kalam liba mafam sing loina kalaro ya doidi sim phone si pasan hanbada hena mateng oi gi phone jaduna ngasi ina haijari ba phone ji eSIM card kari no haibi matang da mayam hena gyan da biramagani hena kan bi hayeng lak am matam da khoi mayam punna madom da onsin bada matam khara diwagani haidi hek ahan bagi on bi matam khara leragadi nungai ba phibam da masine hena nungai ba ma porakani haibse ina soidam thaje aduna aina preserve information sina adom bekani hana khanbiragadi like to biramu amadi mayam su bhap tana share to biramu amadi subscribe to biramu yo sing waragna isen subscribe to view chang naina tek kamari leina video sing phang bi da ha mo pham thamjaraga video sima tang lo sing bye bye